Salai nganba amadi lembasu mafam chana fammi. Atiyadana sumhat haibi thazana taibang panpumbabu thabalgi charaina kupsilli. Sangoidugi akoibada hauriba thabalai kaboklai lairang sing adu thabal mangalduda tuminta sinduna leiba ngamdra male. Thabalgi ipom marak aduda lairang lainam lotpa yadra male. Malang magi khudung inna tapna tapna lairang lainam sandokpa haurakle. Lainam duna likon sanafam sanggoy adugi akoibada tapna tapna sandokli. Salai nganba machi amada fam thabada ngairi. Kaidagino khangde chingu mana unaw haiduna tambanara khangde. Mana famliba mapaduga chapchana famlibi thambalsanaga hek mayong yarure. Mitka hek michanarui. Thamoida ihuldu faurakle. Magi mitta loktak patta fugaina satpa tharo thambal kaya uba horakle. Tapna tapna chingsin bagum kaidano thamoi sina nungshigi langla tinglure. Ising busaidana yotpara aduma khek yawi. Ningol magi na pada chilliba takhelai na chomduna mapu pandabi lairangi haibasimadi takli. Ningol magi takhelai na chomasida thamoina laichal thininglure. Karamba laikolgi lairangno khangingba fawi. Thambalsana sungai mit kuptaba makai salai nganbabu yengduna lay. Thambalsana mathamoida marol loli. Karigino aigi thamoisina magi nungsi jinglok saktam uru khuding marol ama hekta lolakliba. Kege pakhang sakhangdaba lamlanba magi maithongsi mayaya mayauri. Ningo lagi thamoi layum karigi asuk langtaknabano karigi asuk khoirangmano. Pakhang masu mityengdu thambalsanada adumak yengduna lay. Matam maduda mataw lembana khawdem lai. Aduga itaw ibungo likon yengba laibra thamoida lu thumba laibra. Ikairap tawi matawgi wahayduda salai nganba. Adugi nateda itaw. Yari khangle itaw nanga mahandak marakko yamna hongne ising nungsit ifibam na hongbagum. Salai nganba na nokfet taw na. Itaw asigi nuzase uru khuding thamoigi mayolse chambangamde hekta makhoide. Thamoida phumzilaga mityengda wahay pareng lengaga laibana kanaroi. Nupa thoo nachin palido kaidongnabano madugi mathau sijinaw. Kayaragno itaw nangna nuzase thengnaba khuding nangi sajat lichat pumna makhongkhiba. Yaning thai basidi yaning thani. Nangi yaning thala e itaw. Yaning thagi khoiningdo nang soyo itaw. Lairang magi na pada khongjilo. Itaw ay madunga moida. Lona dum nungsizage. Ani do away akum taw na rai. Pagtaba taw no itaw. Lona thupna do. Ay wayam ngangning de. Itaw ay matik chade laire. Taning de itaw. Ngasigi numit sida nang magi mafamda wahay amata oraso haifam thokpani. Nang nasungam hengam loy hairagana nataw ay lairi. Ay hawdoke. Yare da itaw. Kaino nangi yare haiba wahay mayam se kumzilaga ay bu may thado haibro. Ay kari haigadabano khangdre. Nungshi pami hairuraga tati jerakladi kamdawba. Maduna hena natawaydi ikaykre. Pangdaba taw no itaw. Nang nupani haibase heke kautokpa mali. Asumna lemba amadi salai nganba apamba nungsiba ama mati fongnaba hotnabada angam tanari. Amana lotsinaba hotnay aduga amana fongdoknaba. Amaromda thambalsana kaubi nuzado likon sanabaga khoizangde. Pukningda wahang lising na yomlabada. Thambalsana na likon yengdaba makai mamit aniduna chadaw kay salay nganbada yengduna layrambadu ure. Salay nganbaga michi miraw narambadu iraylay na khangle chaning na hayrei. Ay khoy bemadi yamna mita arubaga tawramboy ko. Ay dinahan kay khangde nungshiba masak khangdabi
ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯣꯏꯅ ꯈꯜꯂꯨꯔꯤꯁꯤꯗꯤ ꯑꯩꯗꯤ ꯂꯥꯜꯂꯦꯗꯅ꯫ ꯆꯅꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯁꯅꯥ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯏꯊꯛ ꯊꯛꯀꯠꯂꯤ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨ ꯅꯥꯊꯩꯔꯒ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯃꯇꯥ ꯏꯕꯦꯝꯃ ꯆꯅꯤꯡꯒꯤ ꯋꯥꯗꯨ ꯇꯥꯅꯕ ꯊꯣꯛ ꯑꯣꯟꯊꯣꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯇꯥ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯕꯣ? ꯏꯇꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯅꯇꯥ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ꯫ ꯈꯣꯡꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯗꯕ ꯇꯥꯏꯕꯪ ꯃꯤꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄꯗꯣ ꯆꯥꯅꯅ ꯂꯨꯏ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗ ꯈꯪꯂꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯑꯃꯨꯛ ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯣꯟꯅ ꯍꯦꯛꯇ ꯌꯦꯡꯂꯨꯏ꯫ ꯃꯤꯠꯆꯤ ꯍꯦꯛꯇ ꯋꯥꯡꯃ ꯂꯥꯟꯈꯤ꯫ ꯃꯇꯥ ꯆꯅꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯃꯁꯥꯗ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯍꯨꯝꯅ ꯆꯪꯗꯕꯒꯨꯝ ꯆꯪꯂꯝꯗꯦ꯫ ꯂꯨꯗ ꯆꯪꯕ ꯂꯤꯜꯍꯥꯒꯨꯝ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯝꯈ꯭ꯔꯦ꯫ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯁꯨꯝ ꯌꯦꯡꯁꯤꯜꯂꯒ ꯑꯁꯨꯝ ꯃꯐꯖꯁꯤꯜꯂꯛ ꯐꯖꯕꯗ ꯅꯠꯇꯕ ꯅꯨꯡꯁꯤꯐꯝ ꯑꯣꯏꯔꯕ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯕꯥꯟꯗꯨꯅꯒ ꯐꯖꯕꯅꯦ꯫ ꯃꯤꯠꯇ ꯌꯦꯡꯉꯤ ꯃꯤꯠꯇꯗ ꯄꯤꯁꯨꯝ ꯌꯦꯡꯉꯤ ꯑꯗꯨ ꯃꯉꯥꯏ꯫ ꯆꯤꯟꯕꯥꯟ ꯌꯥꯇꯥ ꯉꯛꯁꯝ ꯍꯦꯛ ꯌꯦꯡꯕꯗ ꯈꯦꯅꯗꯦ꯫ ꯆꯥꯏꯔꯦꯟ ꯅꯠꯇ꯭ꯔꯒ ꯈꯨꯔꯥꯏ ꯂꯥꯏꯔꯦꯟ ꯂꯣꯝꯗꯒꯤ ꯂꯥꯏꯕꯨ ꯊꯣꯏꯕ ꯑꯀꯟꯕ ꯀꯅꯥꯒꯨꯝꯕ ꯃꯇꯤꯛ ꯂꯩꯕꯕꯨ ꯃꯥꯜꯂꯤꯗꯣ꯫ ꯅꯨꯔꯥ ꯃꯥꯒꯤ ꯁꯖꯤ ꯃꯤꯇꯥꯅ ꯅꯨꯡꯁꯤꯔꯕꯤ ꯃꯤꯠ ꯅꯍꯥ ꯃꯄꯥꯗꯒꯤ ꯀꯣꯏꯔꯨꯔꯦ꯫ ꯀꯣꯔꯧ ꯅꯣꯡꯗꯣꯟ ꯈꯦꯠꯅ ꯋꯥꯡꯕ ꯄꯥꯃꯦꯜ ꯃꯇꯣꯟꯗ ꯏꯔꯣꯝ ꯂꯣꯝꯕ ꯎꯇꯣꯟꯗ ꯁꯥꯠꯆꯔꯤꯕꯤ ꯂꯩꯔꯥꯡꯅ ꯁꯤꯡꯉꯦꯜ ꯃꯄꯨꯡ ꯐꯥꯔꯒ ꯐꯨꯒꯥꯏꯅ ꯁꯥꯠꯄꯒꯨꯝ ꯊꯝꯕꯥꯜꯁꯅꯥꯒꯤ ꯄꯨꯛꯅꯤꯡ ꯂꯥꯏꯌꯣꯟꯁꯨ ꯁꯥꯠꯀꯥꯏꯔꯦ꯫ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯊꯝꯕꯥꯜꯁꯅꯥꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯄꯥꯈꯪ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯥꯒꯤ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯃꯇꯧ ꯑꯗꯨ ꯆꯅꯤꯡꯅ ꯎꯕꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ꯫ ꯇꯦꯔꯥ ꯀꯛꯆꯦꯡꯅ ꯆꯤꯛꯄꯒꯨꯝ ꯈꯨꯖꯤꯟꯗꯨꯅ ꯈꯖꯤꯛꯇ ꯅꯤꯛꯂꯨꯕ ꯆꯅꯤꯡꯅ ꯊꯝꯕꯥꯜꯁꯅꯥꯒꯤ ꯄꯥꯝꯕꯣꯝꯗ꯫ ꯊꯝꯕꯥꯜꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ꯫ ꯑꯌꯣꯏꯃ ꯍꯤꯡꯆꯥꯕꯤꯁꯤꯗꯤ! ꯆꯅꯤꯡꯁꯨ ꯈꯨꯝꯂꯛꯏ ꯅꯇꯧꯗꯨ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯑꯁꯨꯝꯅ ꯑꯌꯣ ꯍꯥꯏꯈꯤꯕꯗꯨ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯃꯅꯥꯗ ꯇꯥꯔꯦ꯫ ꯃꯥ ꯑꯣꯏꯅ ꯄꯥꯈꯠꯂꯤ꯫ ꯑꯃꯔꯣꯝꯗ ꯑꯔꯥꯕꯁꯨ ꯊꯝꯕꯥꯜꯁꯅꯥ ꯎꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯨ ꯈꯪꯂꯝꯗꯦ ꯑꯌꯣ ꯍꯥꯏꯕꯗꯨꯅ ꯇꯥꯛꯈꯤꯕꯅꯤ꯫ ꯏꯉꯛ ꯉꯛꯏ ꯑꯔꯥꯕ꯫ ꯀꯥꯆꯤꯟ ꯑꯃꯗ ꯊꯝꯕꯥꯜꯁꯅꯥꯅ ꯇꯨꯃꯤꯟ ꯃꯣꯡ ꯍꯥꯗꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯊꯝꯕꯥꯜꯁꯅꯥꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯗꯨꯅ ꯄꯥꯈꯪ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯈ꯭ꯔꯕꯣꯏ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯦ꯫ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯦꯡꯂꯝꯕꯗꯒꯤ ꯊꯝꯕꯥꯜꯁꯅꯥꯗ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯌꯣ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯅꯥꯕꯨ ꯎꯔꯨꯕ ꯈꯨꯗꯤꯡ ꯊꯃꯣꯏꯗ ꯂꯩꯅꯝꯅ ꯍꯥꯔꯤ꯫ ꯊꯥꯕꯜ ꯂꯩ ꯀꯕꯣꯛ ꯂꯩ ꯂꯩꯅꯝꯅꯒ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯅꯤ꯫ ꯑꯔꯥꯕꯗꯤ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯦ꯫ ꯊꯝꯕꯥꯜꯁꯅꯥꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯑꯔꯥꯕꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯁꯖꯤꯛꯅ ꯎꯔꯨꯔꯦ꯫ ꯁꯖꯤꯛꯅ ꯃꯖꯥꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯁꯖꯤꯛ? ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯍꯣꯏ ꯏꯕꯨꯡ ꯑꯔꯥꯕꯗꯤ ꯃꯃꯥꯡ ꯄꯔꯦꯡꯁꯤꯗ ꯏꯕꯨꯡ ꯍꯦꯟꯊꯣꯏꯕ ꯐꯝ ꯂꯩꯔꯝꯃꯤ꯫ ꯀꯗꯥꯏꯅꯣ? ꯇꯨ ꯑꯥꯗ ꯐꯝꯃꯤꯁꯤ꯫ ꯍꯩꯃ ꯁꯖꯤꯛ ꯏꯕꯨꯡ ꯑꯔꯥꯕꯁꯦ ꯉꯁꯤꯅ ꯍꯦꯟꯕꯗꯧꯅ ꯏꯐ ꯐꯖꯕꯗꯧꯅ ꯇꯧꯗ꯭ꯔꯥ? ꯃꯖꯥꯏꯕꯦꯝꯃ ꯇꯧꯏꯃꯤ꯫ ꯏꯕꯨꯡ ꯑꯔꯥꯕꯅ ꯇꯤꯜꯂꯤꯕ ꯀꯦꯒꯦ ꯄꯥꯈꯪ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯏꯍꯦꯟ ꯍꯦꯜꯂꯦꯃꯤ꯫ ꯑꯔꯥꯕꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯩ꯫ ꯆꯦꯡꯂꯧ ꯁꯛꯇꯝꯅ ꯍꯦꯟꯕ ꯄꯥꯈꯪꯁꯤ ꯃꯥꯒꯤꯅꯤ꯫ ꯀꯦꯒꯦ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯂꯒ ꯂꯦꯟꯅꯅꯤꯡꯉꯤ꯫ ꯃꯤꯒꯤ ꯃꯥꯡꯗ ꯑꯣꯏꯅꯖꯅꯤꯡꯉꯤ꯫ ꯃꯤꯒꯤ ꯃꯥꯡꯗ ꯀꯦꯖꯅꯤꯡꯉꯤ꯫ ꯃꯥꯒꯤꯇ ꯑꯣꯏꯅꯤꯡꯉꯤ꯫ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯔꯥꯕꯁꯤ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯦꯒꯦ ꯃꯤꯌꯥꯝ ꯈꯪꯅꯕ ꯐꯣꯡꯗꯣꯛꯅꯤꯡꯉꯤ꯫ ꯃꯤꯌꯥꯝ ꯇꯥꯅ ꯂꯥꯎꯅꯤꯡꯉꯤ꯫ ꯑꯔꯥꯕꯅ ꯃꯉꯣꯟꯗ ꯂꯣꯟꯅ ꯌꯦꯡꯖꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯇꯨꯃꯤꯟꯅ ꯉꯥꯎꯖꯩ꯫ ꯃꯥꯇꯕꯨ ꯌꯦꯡꯂꯝꯒꯗ꯭ꯔꯥ? ꯃꯥꯇꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯗ꯭ꯔꯥ? ꯂꯤꯀꯣꯟ ꯁꯥꯟꯅꯒꯗꯕꯗꯨ ꯈꯣꯏꯖꯪꯗ꯭ꯔꯦ꯫ ꯏꯊꯛ ꯊꯛꯀꯠꯂꯗꯨꯅ ꯃꯁꯥꯗꯨ ꯍꯧꯖꯤꯛꯇꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏ ꯀꯩꯔꯦꯟ ꯐꯥꯕꯤꯅ ꯁꯖꯤꯛꯇ ꯑꯣꯟꯁꯤꯜꯂꯒ
Yengoi saji nabungona ngaunaba aibu karida amuk makesim kisige. Yari mazai bema karino yari bo awat ba mata laite haibanida ibe magi khazaina ma phangba kege janu kana su laitiye pangai haijin bagadi natte ko saji aige khazai harauna ba pangai haijin manati mazai bema adu boba kari awat ba lairi adu khayo awat pa macha ama phau laihan ba yaba natte saji kairen phabigi na kumaya aduda murum murum stoli horen mirak narak yenglaga laiwa yauba amai bising thagi takhelai na chomdo manai sajik masamakna arabagi masada thengna haluge maza ibe magi nungsilang duda adumak thuduna punsi chuppa machi lengdana leina bagidamak kairen fabi magi na pada manai sajik na tawrakli bachirol wahaidu tabada apen bapoi ngasi haiba numit sina magi ningjaba pumba thunglagani khalubada haraubana lu tongda machu sangli haraubana ngamkhai leite masada araba magini kanagi su oiba yaroi magi adumak lengdana ngasi dagi loibi chingum machi lengdana leirani khalubada apenba faure khangdare ngasi korong nongjagi numidang wairamsi nongdamba mana karibu tamliba sabi sanau nisu hekta haina badi yaba natte pukningi fithupta lona iriba nungsi mayek ngakni kanasu amata mapal thongda chinban kangna badi natte apang marang hau nungsi mayol chong bahai badubu masibu oigadra kanana michina marololi kana amana minok na paukhong challi marak asida kairen fabi amadi sajik mapu manai ani dudi nungai ba wakhalda tawduna lei ngasigi numit sidagi arabadu magi lengdana punsti khongloi oibagi mapung faba mahayan bahai badu oi pakhang laisa kaya nungsi lambida khongda minaraba kaya di sabi sanau oiduna pukchel tinana ingna chikna ichel amata da punna chatminari irang langba numidang haibadu hek oi liri liri sitliba malang naga pukning hudaba kana leite salai ngan ba araba makhoi anina lona thambal sanabu yengduna lei salai ngan baga michi michi mirong na rambasu chaning na khuzin siklakpaga miya mangda laurubaga ikai nungsiyana khiduna michana ba ikai re salai ngan baga michi michi mirong na badu thambal sana likon sana bada pukning changlakle chaning na hairei aduni dana adumaina khara tawoba miting do khara adukna thayoba injabi sidi khujinbu aduk yam kana sikbabu kaida da nuksidaba henjinba mayawaduda nangi nawongduna miya mangsida aidi mimang phamle do chaning haibi tawambi ai khoidi nang dongna tawba ngamjadaba do asi hairaga khoinau oibagi haunasa nok nok tuna wari sadona likon sanabadu yengi marak marakta yengsinnada sadona huran huran lona lona yengbadi lepte thambal sanana salai nganba ningol pukingna khoida zabasu mahak khaktani thambal sana yengbada salai nganbasu likon yengbada khoizangde aduna mahakki mityengdu choithokte thambal sana yenglingai matau lembana hairei yare dai daw ani du wari sanarei khangre dai daw aisu kari haigadabano yengbana kanaroi ko itaw adum punsi chupa yengduna ta leirage hairo nang yamna pangdaba tawno itaw ngasigi mikupse aidi manghaningde pukningna khoida zabi magi mafamda itawgi thamoida leiriba wafamdo mayek sengna hayobana phagadra khalina tawdi itaw aisibu pangdaba haibadu taradra taradabane itaw nang handak matangsida nupa mo oibagi mayaido nang uthobana phani itaw magi maithongsida aigi mafam ama kanba male kanba natene kansinba haurabani aigi wakhalna pangkhanda khanjinba oiramadi kamdauba wakhalda nate itaw thamoida phawbadi maithongda tabane nujasigi maithongda tariba mamisi itawgi mafam ama
ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯃꯤ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯂꯥꯛꯁꯤꯟꯅꯕ, ꯄꯂꯦꯐꯝ ꯑꯃ ꯈꯪꯅꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯤ ꯍꯥꯏꯍꯧꯕꯅ ꯐꯔꯗ꯭ꯔꯥ? ꯍꯥꯏꯍꯧꯔꯣ ꯏꯇꯥꯎ, ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ꯫ ꯃꯇꯥꯎ ꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯅ ꯊꯧꯅꯥ ꯑꯃ ꯍꯥꯞꯈ꯭ꯔꯦ꯫ ꯅꯍꯥꯟꯈꯩꯗꯒꯤ ꯑꯗꯨꯃꯛ ꯊꯝꯕꯥꯜꯁꯅꯥꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯊꯃꯣꯏꯗ ꯃꯤꯍꯨꯜ ꯐꯥꯎꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯁꯤꯗ ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯆꯤꯟꯕꯥꯟ ꯀꯥꯡꯂꯒꯦ ꯂꯣꯠꯁꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯕꯒꯤ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯆꯝꯂꯤ꯫ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯁꯤꯗ ꯀꯝꯗꯧꯅ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝ ꯑꯃꯕꯨ ꯆꯤꯟꯕꯥꯟ ꯌꯧꯅ ꯀꯥꯡꯁꯤꯒꯦ ꯈꯜꯂꯤ꯫ ꯂꯤꯀꯣꯟ ꯃꯔꯛ ꯑꯗꯨꯗ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯦꯡꯕꯗꯨ ꯈꯣꯏꯖꯪꯗꯦ꯫ ꯑꯔꯥꯕꯁꯨ ꯆꯔꯩ ꯐꯤꯃꯟ ꯁꯦꯠꯄꯤ ꯅꯥꯄꯗ ꯅꯥꯆꯣꯝ ꯆꯤꯟꯕꯤ ꯅꯨꯖꯥꯗꯨ ꯌꯦꯡꯕꯗ ꯊꯣꯏꯅ ꯑꯇꯩꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯨꯗꯦ꯫ ꯑꯔꯥꯕ ꯂꯣꯟꯅꯇ ꯌꯦꯡꯉꯤ ꯊꯝꯕꯥꯜꯁꯅꯥ꯫ ꯑꯃꯔꯣꯝꯗ ꯑꯔꯥꯕꯅ ꯊꯝꯕꯥꯜꯁꯅꯥꯗ ꯌꯦꯡꯉꯤ ꯍꯥꯏꯕꯗꯤ ꯀꯩꯔꯦꯟ ꯐꯥꯕꯤ ꯑꯃꯗꯤ ꯁꯖꯤꯛꯇꯤ ꯈꯪꯂꯝꯗꯦ꯫ ꯀꯩꯔꯦꯟ ꯐꯥꯕꯤꯗꯤ ꯑꯔꯥꯕꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯣꯏ ꯇꯝꯃꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯏꯈꯠ ꯍꯦꯛꯈꯠꯂꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯑꯔꯥꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯍꯥꯏꯗꯨꯅ ꯄꯣꯡꯖꯕ ꯑꯃꯁꯨ ꯃꯁꯥꯗ ꯌꯥꯎꯔꯦ꯫ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯂꯤ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯕꯤ ꯁꯖꯤꯛꯅ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯗꯨ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯊꯝꯖꯤꯟꯕ ꯍꯥꯏꯗꯅ꯫ ꯂꯤꯀꯣꯟꯗꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ꯫ ꯂꯤꯀꯣꯟ ꯑꯄꯣꯕꯗꯨꯗ ꯑꯊꯣꯏꯕꯅ ꯄꯥꯎꯈꯣꯡ ꯆꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯎ ꯇꯥꯕꯗꯤ ꯊꯧꯔꯤꯃꯛꯇꯕꯨ ꯃꯥꯟꯕꯤ ꯂꯩ꯫ ꯂꯩꯔꯥꯡ ꯃꯥꯅ ꯄꯣꯝꯂꯤꯉꯩꯗ ꯄꯨꯛꯅꯨꯡꯒꯤ ꯊꯔꯣ ꯃꯥꯟꯕꯤ ꯂꯩ꯫ ꯀꯔꯤ ꯂꯩꯅꯣ ꯍꯥꯏꯌꯨ? ꯅꯨꯄꯥ ꯑꯃꯅ ꯄꯥꯎꯈꯨꯝꯂꯛꯏ, ꯁꯤꯡꯒꯦ ꯂꯩꯔꯥꯡ ꯅꯨꯡꯒꯥꯔꯩꯅꯤ꯫ ꯄꯥꯎꯈꯨꯝꯗꯨ ꯆꯨꯝꯅ ꯄꯤꯔꯛꯄ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯦꯡꯂꯤꯕ ꯃꯈꯩꯗꯨꯅ ꯍꯔꯥꯎꯕꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯈꯨꯕꯥꯛ ꯀꯟꯅ ꯍꯧꯅ ꯂꯥꯎꯅ ꯈꯨꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯕ ꯀꯨꯝꯍꯩ ꯑꯃ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯑꯣꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯤꯀꯣꯟ ꯁꯥꯟꯅꯔꯝꯕꯗꯒꯤ ꯈꯨꯔꯛ ꯍꯥꯡꯕ ꯃꯇꯥꯡꯅꯤ꯫ ꯅꯣꯏꯅꯣꯏꯗꯨ ꯃꯥꯅ ꯐꯝꯂꯤꯕ ꯃꯄꯥꯗꯨꯗꯒꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄ꯫ ꯁꯖꯤꯛꯁꯨ ꯃꯇꯥ ꯆꯥꯔꯦ꯫ ꯂꯥꯏꯋꯥ ꯌꯥꯎꯕ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡꯗꯨꯒꯤ ꯃꯊꯧ ꯄꯥꯡꯂꯒꯦ, ꯑꯔꯥꯕꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯒꯦ ꯈꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯄ꯫ ꯑꯃꯁꯨ ꯏꯈꯠ ꯈꯠ ꯏꯔꯥꯡ ꯂꯥꯡ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯇꯤꯜꯂꯤꯉꯩ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡ ꯇꯈꯦꯜꯂꯩꯗꯨ ꯄꯥꯏ ꯆꯪꯁꯤꯜꯂꯛꯄ ꯁꯖꯤꯛꯇꯨ ꯅꯣꯏꯅꯣꯏꯒ ꯒꯝꯂꯥꯎꯅ ꯊꯦꯡꯖꯤꯟꯅꯩ꯫ ꯀꯣꯛꯀ ꯁꯟ ꯂꯥꯕ ꯑꯅꯤꯒꯤ ꯃꯆꯤ ꯋꯥꯏꯅꯕꯒꯨꯝ ꯋꯥꯏꯅꯩꯗꯣ꯫ ꯑꯁꯨꯝꯅ ꯍꯦꯛ ꯋꯥꯏꯅꯕꯒ ꯁꯖꯤꯛꯀꯤ ꯈꯨꯠꯇ ꯄꯥꯏꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯗꯨ ꯄꯣꯞ ꯂꯥꯎꯅ ꯂꯩꯃꯥꯏꯗꯨꯗ ꯇꯥꯏ꯫ ꯅꯣꯏꯅꯣꯏꯁꯨ ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯃ ꯆꯤꯜꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯥꯆꯣꯝꯗꯨ ꯂꯩꯃꯥꯏꯗꯨꯗ ꯇꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯅꯤꯅꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯤꯕ꯫ ꯂꯩꯔꯥꯡꯒꯤ ꯂꯩꯁꯛ ꯂꯩꯆꯨ ꯑꯅꯤꯗꯨ ꯈꯦꯟꯅꯕ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ꯫ ꯅꯣꯏꯅꯣꯏ ꯑꯃꯗꯤ ꯁꯖꯤꯛ ꯑꯅꯤꯗꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯛꯏ꯫ ꯑꯌꯣ, ꯀꯣꯛꯀꯁꯦ ꯂꯣꯏꯅ ꯀꯥꯏꯔꯦꯃꯤ꯫ ꯅꯃꯤꯠꯇꯣ ꯀꯥꯏꯗ ꯄꯥꯟꯒꯦ? ꯂꯨꯈꯝꯗ ꯄꯥꯟꯕ꯭ꯔꯣ? ꯏꯁ, ꯂꯨꯈꯝꯗꯕꯨ ꯀꯅꯥꯅ ꯅꯤꯅ ꯉꯥꯡꯂꯕꯗꯤꯅꯦ, ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔꯁꯨ ꯉꯥꯡꯉꯨ ꯀꯩꯗꯧꯒꯦ? ꯅꯣꯏꯅꯣꯏ ꯍꯥꯏꯕꯤ ꯃꯤꯇꯥꯡꯕꯤ, ꯅꯪꯅ ꯅꯃꯥꯏꯅ ꯃꯤꯠ ꯊꯛꯄꯗꯒꯤ ꯇꯧꯔꯤꯕ ꯉꯥꯛꯅꯤ꯫ ꯂꯥꯏꯕꯛꯀꯁꯦ ꯂꯣꯏꯅ ꯄꯣꯝꯃꯦ꯫ ꯍꯥꯍꯥꯌꯣ, ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯃꯤꯁꯤꯡꯁꯦ ꯇꯧꯕ ꯌꯥꯝꯅ ꯉꯝꯈ꯭ꯔꯦꯗ꯫ ꯁꯥꯎꯒꯗꯕ ꯑꯩꯅ ꯁꯥꯎꯗ꯭ꯔꯒ꯫ ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯇꯞꯅ ꯉꯥꯡꯅꯔꯝꯕꯗꯒꯤ ꯈꯣꯟ ꯋꯥꯡꯈꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯍꯧꯕ ꯑꯍꯜ ꯑꯃꯅ ꯑꯅꯤꯒꯤ ꯈꯠꯅꯕꯗꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯑꯍꯜꯗꯨꯅ ꯈꯥꯝꯖꯤꯟꯕꯗꯒꯤ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯇꯦꯊꯔꯛꯏ꯫ ꯈꯠꯅꯔꯝꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯁꯖꯤꯛ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯗꯨ ꯌꯥꯎꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯁꯥꯃꯨꯛ ꯈꯨꯠꯇ ꯌꯦꯡꯂꯛꯄꯗ ꯇꯈꯦꯜꯂꯩꯗꯨꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯍꯨꯜꯒ ꯂꯣꯏꯅ ꯆꯦꯟꯈꯠꯈꯤ꯫ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯗꯨ ꯃꯈꯨꯠꯇ ꯌꯥꯎꯔꯝꯗꯕꯗꯨꯗꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ꯫ ꯅꯣꯏꯅꯣꯏꯅ ꯂꯩꯃꯥꯏꯗꯒꯤ ꯇꯈꯦꯜꯂꯩ ꯑꯃ ꯂꯧꯈꯠꯂꯒ ꯂꯩꯕꯨ ꯈꯣꯡꯅ ꯈꯨꯠꯅ ꯁꯣꯛꯄ ꯇꯧꯍꯩꯗꯦ ꯈꯟꯗꯨꯅ ꯆꯤꯜꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯄꯥꯈꯠꯂꯗꯨꯅ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯁꯖꯤꯛꯅ, ꯅꯣꯏꯅꯣꯏ ꯍꯥꯏꯕꯤ ꯇꯧꯉꯝꯕꯤ, ꯑꯩꯒꯤ ꯂꯩꯅꯤ ꯑꯗꯣ꯫ ꯅꯣꯏꯅꯣꯏꯁꯨ ꯃꯔꯧ ꯂꯩꯅ, ꯏꯁ, ꯅꯪꯒꯤ ꯂꯩꯗꯤ ꯇꯨ ꯂꯩꯃꯥꯏꯗ ꯇꯥꯔꯤꯗꯣ꯫
ꯊꯦꯡꯖꯤꯟꯕꯗ ꯑꯗꯣꯝꯗꯤ ꯎꯍꯧꯕꯤꯔꯝꯂꯔꯣꯏ ꯂꯨꯈꯝꯗ ꯃꯤꯠ ꯄꯥꯟꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯈꯨꯠꯅ ꯄꯥꯏꯔꯤꯕ ꯇꯈꯦꯜꯂꯩꯁꯤꯅ ꯑꯩꯒꯤ ꯅꯥꯞꯄꯒꯤ ꯅꯥꯆꯣꯝ ꯂꯩꯃꯥꯏꯁꯤꯗ ꯇꯥꯔꯤꯁꯤꯅ ꯅꯪꯒꯤ ꯈꯨꯠꯇꯒꯤ ꯇꯥꯈꯤꯕ ꯇꯈꯦꯜꯂꯩ ꯅꯣꯏꯗꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯁꯖꯤꯛꯀ ꯑꯣꯟꯁꯤꯟꯅꯗꯅ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯈꯦꯜꯂꯩꯗꯨ ꯎꯕꯗ ꯁꯖꯤꯛ ꯅꯤꯡꯁꯥ ꯑꯆꯧꯕ ꯑꯃꯗꯤ ꯍꯣꯟꯗꯣꯛꯏ ꯁꯖꯤꯛꯅ ꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ ꯍꯣꯏꯃ ꯁꯤꯔꯝꯅꯤꯗ ꯇꯍꯥ ꯊꯕꯛ ꯇꯧꯕꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕꯤ ꯑꯩꯁꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯤꯆꯩ ꯑꯌꯥꯛꯄ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤꯗ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯃꯤꯊꯛꯄ ꯍꯥꯏꯗꯨꯅꯤ ꯂꯩꯃꯥꯏꯗ ꯇꯥꯕ ꯂꯩꯁꯦ ꯈꯨꯟꯖꯤꯜꯂꯒ ꯏꯕꯨꯡ ꯑꯔꯥꯕꯒꯤ ꯃꯁꯥꯗ ꯂꯩꯁꯦ ꯁꯥꯒꯣꯟꯅꯅꯕ ꯊꯧꯔꯥꯡꯂꯨꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯖꯤꯛ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯂꯩ ꯅꯥꯆꯣꯝꯗꯨ ꯈꯨꯟꯖꯤꯜꯂꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯁꯪꯒꯣꯏꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕꯗ ꯐꯝꯂꯤꯕ ꯑꯔꯥꯕꯒꯤ ꯄꯔꯦꯡꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯤꯌꯥꯝꯅꯒ ꯏꯔꯥꯡ ꯂꯥꯡꯕꯅꯦ ꯀꯅꯥꯁꯨ ꯎꯕꯗꯤ ꯅꯠꯇꯦ ꯊꯑꯣꯏꯅ ꯃꯉꯣꯟꯗ ꯀꯅꯥꯁꯨ ꯃꯤꯠꯌꯦꯡ ꯆꯪꯗꯦ ꯑꯃꯝꯕꯅ ꯑꯃꯨꯛꯃꯨꯛꯁꯨ ꯃꯊꯣꯏ ꯍꯥꯞꯂꯤ ꯃꯔꯛꯁꯤꯗ ꯇꯥꯟꯖꯥꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯑꯔꯥꯕꯅ ꯐꯝꯂꯤꯕ ꯇꯣꯡꯌꯥꯟ ꯇꯝꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯄꯨꯡꯌꯥꯠ ꯃꯆꯤ ꯑꯃꯗ ꯁꯖꯤꯛꯀꯤ ꯈꯨꯠꯇ ꯂꯣꯏꯅꯔꯛꯄ ꯂꯩ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯗꯨ ꯇꯞꯅ ꯊꯝꯃꯤ ꯃꯁꯥꯗ ꯁꯣꯛꯂꯦ ꯊꯦꯡꯂꯦ ꯍꯥꯏꯕꯒꯤ ꯑꯔꯥꯕꯗꯤ ꯁꯖꯤꯛꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯃꯉꯣꯟꯗ ꯁꯃꯤꯟ ꯈꯖꯤꯛꯇ ꯐꯥꯎꯕ ꯐꯪꯂꯝꯗꯦ ꯁꯖꯤꯛ ꯂꯩ ꯅꯥꯆꯣꯝꯗꯨ ꯃꯐꯝꯗꯨꯗ ꯊꯅꯝꯂꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯁꯪꯒꯣꯏꯗꯨꯗꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯊꯣꯛꯂꯛꯏ ꯃꯣꯡ ꯍꯥꯖꯗꯕꯤ ꯁꯥꯗꯨꯅ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯦ ꯁꯖꯤꯛ ꯑꯃꯗꯤ ꯀꯩꯔꯦꯟ ꯐꯥꯕꯤ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ ꯊꯅꯝꯂꯕꯔꯥ ꯃꯐꯝ ꯆꯥꯅ ꯊꯅꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯋꯥꯍꯩꯗꯨꯗ ꯑꯄꯦꯟꯕ ꯐꯥꯎꯏ ꯀꯩꯔꯦꯟ ꯐꯥꯕꯤ ꯅꯪꯇꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯈꯪꯅ ꯁꯤꯟ ꯄꯥꯡꯕꯤ ꯊꯥꯒꯠꯄꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯃꯖꯥ ꯏꯕꯦꯝꯃ ꯑꯩꯁꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯍꯦꯛꯇ ꯍꯣꯠꯆꯤꯜꯂꯒ ꯂꯩꯗꯨ ꯊꯝꯖꯤꯜꯂꯨꯕꯅꯤꯗꯅ ꯅꯪꯇꯅꯤꯍꯦ ꯀꯌꯥꯗ ꯌꯥꯝꯖꯤꯡ ꯂꯥꯏꯕꯛ ꯐꯔꯤꯕ ꯅꯪꯒꯨꯝꯕꯤ ꯏꯅꯥꯏ ꯏꯁꯦꯟ ꯑꯃ ꯐꯪꯖꯕꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦꯗꯣ ꯑꯁꯨꯝꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯅꯩ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯇꯥꯌꯣꯟꯅꯕ ꯉꯥꯛꯅꯤ ꯂꯥꯏꯋꯥ ꯌꯥꯎꯕ ꯇꯈꯦꯜꯂꯩꯗꯨꯗꯤ ꯅꯣꯏꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯆꯤꯟꯗꯨꯅ ꯈꯣꯡꯗꯣꯏꯈ꯭ꯔꯦ ꯅꯣꯏꯅ ꯆꯤꯟꯕ ꯇꯈꯦꯜꯂꯩꯗꯨꯅ ꯑꯔꯥꯕꯒꯤ ꯅꯥꯛꯇ ꯑꯅꯤꯗꯨ ꯃꯐꯥꯡ ꯆꯠꯅꯈ꯭ꯔꯦ